Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Indo Myanmar ngamkhai gi demographic data ningthina lawa mathau ta Union Home Minister Amit Shah Indo Myanmar ngamkhai sambal ningthina khabagi Thabak chathabada khudongchanaba Manipur Nagaland amadi Mizoram yauna India Myanmar ngamkhai gi demographic data ningthina lawa darkar oi haina Union Home Minister Amit Shah na phongdokre Agartala da pangthokiba NEC gi 72 suba plenary session gi saruk ama oina ngarang pangthokiba Silong da best over Northeastern Space Application Center NESAC Society gi taragani thoi suba mifamda Union Home Minister Amit Shah na mathaki wafam asi phongdokhibani Home Minister na chair lauduna pangthokiba mifam adu da mahangna makhata na hai awang nongpok lamdam da leiriba mineral oil amasung coal reserves singi pakthok chawthokpa mapping ama tawa mathau tai masina maikay asomda sel thungi oiba kanaba kaya fanghangani maram asina na nesak society na space sciences na duna lamdam athomgi forest area development miyeng thamba changi masigi dama khana leramba map singa hojiki map singa changdam na mathau tai Amit Shah na hai nesak na awang nongpokta Makhoi gi thabak thoram singi miyeng hena pakthok chawthokpa miyeng thambagi mathau tari haina phongdoloduna masiga mari lenana maikay somgi state lengak singna thorang sing lokhutadabani haiki Prime Minister Narendra Modi gi liching makhada haukiba chahi singda India gi space sector da thuna yangna chawkhatpa purakpu ngamkhre haina claim tawraduna RBI Naward amasung MSME ga mari leinaba bank singna awang nongpoklamdam da haukiba chahi tara asida peace accord kun hena khuyek pikhibagi Loina na khulai paiba militant lising tara rom khulai thadok tuna changjarakre hariba chahi tara rom asida hingsa gi thawong chada 71 hantarakpaga loina na micha myam sibagi changsu chada 86 hantakre awang nongpolamdam gi mioi singna thengnariba ground reality singi tonganba financial guidelines sing semna bakhangan khibaga loina na Union Home Minister Amit Shah na border area singi oiba comprehensive survey ama chathanaba mari leinaba singda pautak pi baga loina na NESAC Society na Space Science sizinaduna matamga sunana honglakliba chawkhat mayonda onsenabasu khanganki ngarangi mifam aduda Development of Northeastern Region Union Minister Jatya M Sindhya Tripura gi Chief Minister Dr Manik Saha Assam gi Chief Minister Himanta Biswa Sarma Manipur gi Chief Minister N Biren Arunachal Pradesh gi Chief Minister Pema Khandu Sikkim gi Chief Minister Prema Singh Thamang Donor gi Minister of State Sukanta Manjumdar Union Home Secretary Bovinda Mohan Chingba makok thongba official kaya su saruk yaki Khungakpa Leiramdradi State Force Khudongthiba kaya mayok Nanglmba Yai Kuki Women Wing Mamang chahi gi me ahumdagi state asida thokli balana sida Khungakpa Leiramdradi State Force Khudongthiba kaya mayok Nanglmba Yai Khungakpa icha singna maraibang mapuruk ki damang mangda chongthoktuna miyang gi punsi kalakhibani haina Kuki Women Wing gi convener Wai Lerek na phongdokre Khungakpa phaba yaroi phajin khiba sing athuba matamda thadokadabani haina demand tawduna wahengmam laikai Lairembi Development Maira Paibi Association na sinduna ngasi wahengmam laikai yumjau Lairembi Community Hall mamangda famkhiba wakan mi fam gi saruk yakiba Kuki Women Wing gi convener Wai Lerek na makhata na hai Thaubal district ta mara leitaba na oriba Khungakpa icha ama thawai mangan khiba sida General Police Commando sing thabak tagi dismiss tawduna action lawkhat kadabani masida natana phajin khiba Khungakpa taruk condition amata yauduna hayeng fawbagi manungda thadokadabani natrabadi mama singna akanba khongjang kaya changsilagani makhata na Khungakpa icha singda soklabadi Kuki singna hatpa khakta natana State Police Commando singna su nongmaina kaptuna hatpi ro haina mama singna khongjang changsilagani haiki ngasigi wakan mifam aduda Khungakpa phaba yaroi Police Commando sing mitei da thongna utkanu Khungakpa hatpa commando Joirak pi kadabani afaspa 1950 ai lokthokadabani mitei hatpata thongna phabagi maho narco terrorist singda mathongna utkadabani phajin khiba Khungakpa sing khudakta thadokadabani haiba kholaw sing lauki amaromda Kuki narco terrorist singna mitei da atamnana chatharakli balan asi thingna ba lengakna tolop piduna leiriba security force na mathau ningthina taromlabani Khungakpa sing thoraklamloi haina khurai maikei mera paibi singi maikei dagi phongdorakli tha sigi taraga mari da state force na Khungakpa ama hatkhiba amadi Khungakpa taruk na phajin khiba thawongi mayokta ngasi khurai chaithabi lek ta famkhiba wakan mifamda khurai maikei mera paibi lupki luchingbi amana matham ki wafam asi phongdokpaga loinana state asida leptuna thajilakliba central force sing chak tingnaba amadi lamdam asigi selmit londa soknaba oibana thuba matamda halan ko haina su phongdokki wakan mifam aduda saru yakhiba singna
Manipur Police Commando singna chathariba thawong yaningdaba phongdokladuna khulngakpa hatpa amadi phajinuna otnaiba yaningde Thobal SP Chuchanpur natraga Kangpokpida transfer tau khulngakpa hatpada chenaba commando personal thabaktagi lauthoku Tampaki Police Station tarukta thamjilakliba afaspa lauthokadabani matik chadaba CM phap thadu haiba khulausing lauki amaromda kokomigi miyeng makhada gari makha lekai mera paibi gari Youth Welfare Association amasung Loya Lof Kanglai Pakna Punna Senduna Khulngakpa hatpa amadi Fava yaningde haiduna ngasi gari makha lekai da wakan mifam famkre wakan mifam adu sarugya khibi gari makha lekai mera pai bining thodam Nina Kumari na phongdokhibada miyamgi punsi amasung lan thongngangnaba amadi Manipur gi apunmagi saktam kannaba honabada thodang lauriba khulngakpa singbulengangna tongan ba ek pansenduna fajinba yaningde thawong asi state amadi center da pali belenga asina makha tana tawbiganu amadi Tampaki Police Station tarukta afaspa amu hana thamjilagli ba se thuba matamda handokadabani haina demand tawki Imphal Guwahati ki flight mamal lupa lising amada lepi naba KKL na High Court ta PIL thakre Imphal to Aizol ki flight ticket lupa chartered khakta piraga Manipur gi Tampak ta lairiba mioi lakh taraga manga gidi akhanaba flight ki mamal piroi dabagi maram laibra Imphal to Guwahati fawbagi flight ki mamal lupa lising amada lepi naba kanglaipa kanba lop na mapung faba report ama pikhalangnaba loinana Manipur High Court ta PIL ama thakre haina kanglaipa kanba lop KKL gi maikaidagi phongdokre Wafam asing asi Manipur Press Club ki thangjil holda pangthokpa paugi mifam amada KKL gi Secretary General ngamkhai ngakpa luwang na paumi singda phongdokla duna hai lamdam asida thokliba irang asina National Highway singda chathok chasin tawbada khudongchadaba miyamgi damak mapung faba security pibinaba April thada mari lenaba singda memorandum ama KKL gi maikaidagi pisin khiba laikre loinana mari lenaba singna Central gi Civil Aviation PMO amadi Home Minister na chingbada che thaduna mapung fava security pibinaba amadi akhanaba flight ki mamal ama lepinaba haijakhiba laikre haina phongdokhi mangna makhata na hai KKL na thakiba wakat adugi positive response oina Manipur lengana DGP da khagan khibadi National Highway sing asida mapung fava order ama thoki adubu order adu thabak oina pangthokpa laikhidri KKL na Manipur Women Commission da miyamgi hakki dama wakat luba matamda commission gi maikaidagi mari leinaba authority da wakat naba khangalaki loina na hearing amata chathadana case adu dispose tawki haina pen daba phongdokhi Mangna makha tarduna Manipur ki Tampak ta lairiba mioi lakh taraga manga asigi khanduna Manipur High Court ta chuma while chatharakani haibagi thajaba lai haina su phongdokhi